Loyalam E-PAO tabi bakutima po hitong susmitana namitangi po pizari aham dapat headline. Miyamge anawba mihut khanduna lamdam asida ing tapa hanjel hanaba hotnaba haibasi Congress ke apamani haina mega chanana pundokre. Manipur gi loisang singi manungda Directorate of Printing and Stationery na ihan hanba je sizinadaba office oiba ngamle haina director na phongdorakli. Manipurda PR Leingak Leikhraba Matung Security Force na arambai gi Mathakta Chatharakpa Operation Kankhatlakli. Miyamge anawba mihut khanduna lamdam asida ing tapa hanjel hanaba hotnaba haibasi Congress ke apamani haina mega chanana phongdokre. English ngani kulhamjogi me ahumdagi Manipurda tholiba irang asina maram oiduna mayum makai tumna mai thadokpi khibadagi hojik relief camp da changjafam lauduna leriba IDP singna leinabani haiduna fubala amadi saitoni mafam khara da sariba prefabricated housing asi sanabagi tawfam thokpa tender amata tawdana sabagi thabak horamle haibasi MPCC ki president ke mega chandana luchingba Congress ki team amana chatuni yengsinbada khangmamlei Aranba thawong asigi matang da ngasi Manipur gi governor na miyeng changbinaba wakacherol amasu ngasi Manipur gi governor da pisimlamle haina MPCC ki president ke mega chandana phongdokre wafam asing ngasi ke mega chandana luchingba team amana Manipur gi governor da wakacherol pisimlamlaba matung ras baban da gi thorapada pamishinga unabada mahakna phongdokhibani mahakna phongdokhibada hojik oiriba Manipur gi phibam asida miyam gi anoba mihut khanduna lamdam asida ingtapa hanjel hanaba honaba haibasi Congress ki apamani President rule laklaba matungda prefabricated house sabagi thabak asuba sulepki asigomba phibam mayam sing asina relief camp ta leriba IDP sing asina prefabricated house ta hongjinduna lebasu hojik phanghandrei masina maram oiraga IDP sing da aduki matik nungai taba phahole matau karamna work order yaudana niyam gi matung ina tender tawdana prefabricated house sabagi thabak sing asi pakhalamli banu relief fund dagi lakpa senfam sing niyam chumna sijinnarabra haibasigi Matangda marik chumba thizin bina ba wafam kaya yawba memorandum amasu ngasi governor da pisinlamle hariki Manipur gi loisang singi manungda Directorate of Printing and Stationery na ihan hanba je sizinadaba office oiba ngamle haina director na phongdorakli Directorate of Printing and Stationery na state asigi ihan hanba paperless office oiba ngamkhrei Digital gi mateng loduna office asida yariba makhai che changdanaba angamba thakta honagani haina Directorate asigi director ngangbam Roven phongdokhrei Awafam asing asi director asigi ya school police land leiba office apangthopa paugi mifam amada director ngangom Roven phongdokhibani mahana makata na hai paperless office haiba asi che amata leiroi haiba nate print tawfam oibana office asida che di adumak mathautai adum oinamak hek yariba makhai che changdanaba honabani matam amada Leingaki gazette namnaba thorak tharakpa matamda che da tharaklami adubu hojikti Leingaki oiba e-office lakpadagi portal asida tharaklei miyamna su che tharpo matamda office asigi email natraga WhatsApp ki khutangda thabiraknaba khanganki mahakna makhata na hai kariguba matamda che da laklabasu scan tawduna e-office natraga email gi khutangda hangduna office asida chada chamadi che sizinadre haiba yare sahi asigi me tare tagi hotawrakliba khongthang asi mapung fanaba Directorate of Information Technology gi mateng lawduna office asigi staff singda mapung fana training pikhrei Leingak ke anoba khongthang ama oiriba e-office portal asida matam chana upload tawrakli miyamna gadget sing asi yening labasu directorate asigi website govpress.nic.in dagi miyamna uba fanglagani anoba lakpa gadget sing matam chana tang amadi pungpham yauna thagatpa asina tungda kanagumba singna gadget matam chana thokte haibigi wakat laklaroi haki E-office portal asi lakpadagi office asida thabak yangkhatpagi mathakta matam amadi sel changbada hanthare haiki Manipurda PR Leingak Leikhraba matung security force na arambai gi mathakta Chatharakpa operation Kankhatlakli State asida PR Leingak Leikhraba matung security force na arambai tengol gi mathakta Chatharakpa operation hena Kankhatlakli PR Leingak ki matam asida CBI amasung tongan ba security agency singna arambai tengol gi fighting commander yauna miyoi nifu gi mathakta phagakrei
Central Security Force ki makok thongba official amana Deccan Herald Pauche da phundukibada Manipurda Santi hanjalaknaba chahi asigi February thada President rule thamkhraba matung Security Force na Arambai Tengol ki Mathakta Chatharakpa operation gi chang asi hena kansilakli Arambai Tengol asi kuki amasung state administration ga hakthengnana ungkhatnabagi thabaksingda hakthengnana chene haibagi maral siri Arambai Tengol ki fighting commander Asem Kanan asi hana Police Constable ama oirambadagi konade rival raider ama oirakibani loinana chahi asigi June thada tongan ba crime kayada chenabadagi CBI na phagatkibani farba Arambai gi kangbusing asi ransom abduction amasung killing gi case kayada chenabagi mathakta police amasung atai security singda attack tawagi thabak singda chene hari state asida president rule laktringe gi matamdati Arambai Tengol gi mayokta thabak tawba haibasi aruba ama oiramkhibani minister amasung MLA sing na phawba makoi sing adu phawbada khut thingjelamkhibani maitai nupi sing nasu makoi sing adu ngak senuna thambaga loinana makoi gi mathakta action laukhana ba honabada security force ka phawba ungkhana bagi thodok kaya thoki adubu Hojikte Arambai Tengol yauna military group singi members singi mathakta tapna track down tawagi thabak asi chathari masiga chamanana kuki community gi nongmai paiba miyoi singdasu action lokhatpaga loinana khulai sing leptana phagali haukiba leba pupa numitasu chahi asigi June tarupta Bisnupurda chatakiba ban manungda police officer ama yauna police personnel singda khut tharakiba Arambai Tengol gi miyoi taruk phagatkiba leirei farba miyoi sing adu Imphal West amasung Bisnupur district tagi ngaktani makoi sing adu chahi 19 dagi 19 fawgi manungda lebani Arambai Tengol asi haukiba chahi lisingani kunda socio cultural organization ama oina maitai gi culture asibu ngak senaba amasung preserve tawebagi pandamda safonglakhibani adumakpu haukiba chahi lisingani kulhomjagi meda thokiba maitai amasung kuki anigi marakta thokiba ungkhatnakhibagi thodokta security force tagi khulai lut tawba amasung khulai sing adubu kuki singi mathakta sizinnakhibagi thodok singda chene senior security official amana phongdokibada Arambai Tengol gi member asi maitai youth kaya induct tawduna listing yankhai gi mathakta leibaga loinana makhoida arm training phawapi group asina maitai singna namna taba tampaki tonga mafam singda control room phawba hangi English ngani kunmarigi January thada maitai MLA Kuntrataret amasung MP ani Imphagi Kangla da kauduna kuki singi mayokta action longnaba wasak chirol phawba sign tahon ki haina tongan maral kaya siri amaromda PR Leikhraba Matung chahi asigi March kulhumdoida Imphal East da pamaina luchingba UNLF ki kangbu amaga khana chenabagi thodok amada Arambai Tengol gi miyoi ani phaki April 23 dana Assam gi Kasar district tagi miyoi ama phabaga mari lenana Arambai Tengol gi miyoi ani phaki June 9 da Arambai Tengol gi military Chief Asem Kanan CBI da arms smuggling da chenabagi damak phagatki June 18 tana Maitai Pangal community gi differently abled person ama phaba amasung hatpaga mari lenaba Arambai Tengol gi miyoi taruk phakre hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Chuchampurda ichau mayokna khrei Haukiba numit kharani asida Chuchampur district ta nong leptana taba maramna district adugi mafam kayada ichau mayoknari hari Official oiba paugi source amana haribana haukiba lebapupa numitagi leptana ngarang yumsa kaisa numit ki athengba phawba takiba nong aduna Chuchampur district ki tidim lambi gi saruk sing yauna Toibong market isingna thumjinki Lanwa Turel dagi pathorakpa isingna PR Salmon amasung Mual Koi gi marakta leba khulkaya ising thumjingkhrai Tuitha Turel dagi pathorakpa isingna yum chamaga tara taruk ising thumjingkhrai masina maram oiraga miyoi kaya community center singda changjafam lauraga leiri hari Search operation da mafam kaya dagi khulai kaya phagat pangamkhrai Security force na ching amadi tampaki mafam kaya da Chatharakpa search operation da lochinduna thamlamba khulai kaya phagat pangamlei Police ki PAO asina hai ngarang Bisnupur district ki Moirang police station ki manung chana uyung makhong area da search operation chathabada khulai khara phagat pangamlei khulai sing adude magazine yaudaba AK-56 rifle ama magazine yaudaba 303 rifle ama DVB L gun ama 303 gi live round tara amadi 7.62 mm gi live round tarani hari
Amaromda ngarang Bisnupur district ki Febokchal Ikhai PS ki manung channel leiba Dopcon amadi Nganukon village ta search operation chathaba matamda khulai khara su fagat pangamle hari fagalaba khulai sing adudi Trina 3 LMZ ama single barrel gun ani Trina 3 gi empty magazine ama 12 bore ge live cartridge the rate amadi kg chahumga mapan lumba IED marini hari Makhatana security kangbuna Kangpopi district ki Gamnom Saparmaina PS ki manung channel leiba ke Longnam area da thiba humagi thabak chathabada pompi gun amasu fangle hari Amaramda ngarang Imphal West district ki Lamfa supermarket area da security force ki kangbuna Manipur gi lahlulub ama oiriba KCP PWG gi lanmi amasu fare hari Farba miyoy asigi maming Samchan Singh chahi kuntra mari kawi Senjam khunodagi haujikna Lamfa supermarket ta leibani miyoy asi Bisnupur amasung Thobal area da leiba miyamdagi namduna sel khabigi tabakta chenaba miyoy ni hari CRPF na kuki anidagi lupa crore 15 romgi heroin fagat pangamkhrei Haukiba pung kunmari asida Manipur Police amasung CRPF personnel singna National Highway number 37 Imphal Jiribam lambi ki Topul Thongmaya da achat awong sing check tawba matamda chaka mari panba gari tongduna lakpa kuki anidagi sapon kep chamaga maudara taruk ta haptuna puramba heroin powder sing fagat pangamkhre hari Police tagi phangba pauna hai phalaba heroin powder sing aduna chaurakna kg ani ga dasmik Chamaga Marfudara Humde Lumi Heroin Sing Adu Miyoi Ani Asina Yumlo Naripa Myanmar-dagi Chuchampur Fauduna Purakibani Hari Pao Asina Makhatana Hai Security Force Singna Lambi Asida Miyoi Kharana Contraband Drug Sing Purakadore Habigi Pao Phangmadagi Topulgi Thongmaya da Lambi Asida Lakpa Gari Sing Khamduna Check Tawbagi Thabak Chathaki Drive Aduda Khangaudana Mafam Aduda Angang Machugi Car Amada Tongduna Lakpa Kuki Anui Adu Khamduna Check Tawruba Matamda Kuki Ani Aduna Hariba Drug Sing Adu Puramani Drug ka Konana Faraba Kuki Macha Ani Adudi Kangpopi District ki Z5 Khulgi Gingminlan Haukip Chahi Kunmari Amasung Chandel District ki Khangba Rol Khuldagi Homeland Khongsai Chahi Kuntrani Hari Fagalaba heroin drug asigi value asi regional black market ta lupa crore 15 rom oigani hari Makhoi animak none police station da khusinaduna makhoigi matakta NDNPC Act 1985 register tawkhre hari Manipur ge organic ki home metric ton ama Delhi hatta yongnaba flight ta thakre Manipurda ge organic oina puthokpa ki home metric ton ama ngasi Delhi hatta yolunabagi damak Imphal dagi horticulture and soil conservation department gi commissioner Thaihunglong Panmai na thakre Manipur gi mahau leiraba ki home asi mapanda yolunabagi damak thadokpagi thoram aduga mari lenena horticulture and soil conservation gi commissioner Thaihunglong Panmai hai state asida train mapung fana yorlabadi ki home yauna horticulture gi oiba tongan ba polam sing asi mapalomda yaunabagi damak thadokpada mateng ohelagani masina state asigi sel thumgi phibam dasu mateng pangba ngamgani habigi thajaba lei Manipur dagi thariba kihom asi skin pineapple hairaga malemgi miyamna khangnaba makhal aduni Delhi hatta yonabagi tamak thariba kihom sing asi Manipur gi mangal organic koba farmer producer company amana maru eba thodang loduna horticulture and soil conservation gi matenga loinana thadopani Manipur gi oinadi yamdrabasu kihom khara mapanda thadoppa ngamba habisi state asigi lawmi shingi khaktanatana state ki sel thumgi phibam da su mateng ohelibani kihom makhal asi mapalam miyamna yamna pamnaba maram oiraga hena thadornabagi wafam kaya leptana lakli handakta su Dubai da Manipur gi ki home metric ton kontra thanaba thorang torongki adubu state asigi housing oriba phibam asina maram oiraga thadopangam khide masi state asigi oina mangjaba amani masi oiduna su farmer producer company singna organic oiba polam sing puthokpada thawai yaujaba kaya ui masi yamna afaba khongthang amani haiki thoram aduda horticulture gi director ke Devadatta Sharma yauna mangal organic farmer producer company gi miyo singshu saru yakhi gari huran ba ama gari ga konana police na fare Manipur police ke kangbuna gari huran ba miyo ama mahakna huran khiba gari ga konana fare hari farba miyo asigi maming MD Hefazuddin Elias Bobby chahi kuntaret kawi mayang Imphal police station gi manung channa santhel awang laikai digini miyo asi masagi mayum dagi mahakna huralakpa Blue Machugi Honda Activa 6D registration number MN06 SF 9956 Thabni Hari
Gari asi haukiba July mangada Imphal East District ki Thongzudagi huralakpani haibasu khangba ngamle hari. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Miyamge anauba mihut khanduna lamdam asida ing tapa hanjal hanaba hotnaba haibasi Congress ke apamani haina mega chandana phongdokhrei. Manipur gi loisang singi manungda Directorate of Printing and Stationery na ihan hanba che sizinadaba office oiba ngamle haina director na phongdorakli. Manipurda PR Leingak Leikhraba Matung Security Force na arambai gi Mathakta Chatharakpa operation Kankhatlakli. Matang asida Loyalam E-PAO na namitangi pao bibil lezari tabiri bakudi mapu amuka hina kurumjari.